ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯊꯥꯏ ꯊꯥꯏꯅꯉꯩ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃ꯫ ꯏꯁ ꯑꯃꯨꯛ ꯇꯣꯏꯕ ꯁꯝꯂꯥꯡꯅ ꯐꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡꯗꯨꯅ ꯀꯝꯂꯥꯛ ꯁꯣꯛꯅꯤꯡ ꯁꯣꯛꯃꯥꯡ ꯇꯧꯅ ꯎꯐꯨꯜ ꯊꯥꯡꯂꯕ ꯁꯅꯥ ꯌꯥꯡꯕꯤ ꯊꯛꯇ ꯀꯪꯉꯥꯒꯤ ꯈꯣꯡꯊꯥꯡꯒꯨꯝꯅ ꯆꯠꯄꯗꯨꯗꯤ ꯀꯔꯤꯅꯣ ꯃꯍꯥ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯇꯣꯏꯕ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯍꯧꯗꯨꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯆꯥ ꯂꯩꯔꯕ ꯀꯌꯥꯁꯤꯅ ꯆꯞ ꯆꯞ ꯂꯦꯞꯄꯦ ꯍꯥꯏꯔꯒ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯐꯥꯎꯕ ꯈꯪꯗꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯂꯤꯕ ꯑꯗꯨꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯅꯤꯡꯗꯔ ꯅꯈꯣꯏꯕꯣ? ꯍꯥꯏꯒꯦꯁꯦ ꯋꯥꯔꯛꯇ ꯄꯥꯟꯕ ꯇꯌꯥꯜꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯉꯥꯡꯂꯩꯅꯕꯤ ꯈꯖꯥꯏ ꯆꯥꯏꯔꯨꯡ ꯑꯅꯤꯗꯨ ꯆꯞꯂꯞ ꯇꯧ ꯌꯦꯡꯕꯗ ꯁꯒꯣꯜ ꯃꯩꯗꯥ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯂꯩꯔꯤꯕ ꯂꯥꯏꯕꯛꯀꯤ ꯁꯝꯈꯣꯡ ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨꯒ ꯈꯨꯠꯇꯤ ꯃꯇꯥꯡ ꯑꯅꯤꯃꯨꯛꯇꯪꯅꯤ ꯂꯥꯞꯅꯕ꯫ ꯄꯤꯁꯨꯝ ꯑꯅꯤꯃꯛ ꯃꯨꯁꯨꯛ ꯃꯨꯅ ꯁꯣꯡꯉꯤ꯫ ꯌꯦꯡꯕꯗ ꯏꯉꯥ ꯊꯥꯁꯤꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯗ ꯑꯁꯪꯕ ꯆꯤꯡꯁꯥꯡꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯦꯡꯗꯅ ꯈꯤꯟꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯀꯩꯅꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯍꯥꯏꯅ ꯍꯨꯝꯅ ꯍꯥꯏꯅꯩ ꯑꯃꯨꯛꯁꯨ ꯃꯤꯅ꯫ ꯀꯩꯅꯣ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯆꯥꯏꯁꯦꯟ ꯎꯞꯇꯨꯅ ꯀꯛꯄꯔꯥ? ꯑꯗꯨꯕꯨ ꯃꯈꯟꯗꯣꯏ ꯀꯜꯂꯛꯇꯨꯅ ꯍꯥꯏꯖ ꯁꯥꯔꯤ ꯍꯦꯛꯅ ꯆꯨꯡꯕꯤꯗꯦ꯫ ꯃꯤꯠꯅ ꯀꯨꯞꯄ ꯈꯨꯗꯤꯡꯗ ꯏꯔꯣꯏꯅꯔꯤꯕ ꯃꯤꯇꯥꯟꯅ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯏꯔꯥꯡꯄꯤ꯫ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯍꯦꯛ ꯉꯝꯗꯦ ꯃꯗꯨ꯫ ꯍꯥꯏꯅꯩꯌꯦ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯤꯠꯇꯒꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ꯫ ꯅꯨꯡꯁꯤꯕ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ, ꯐꯖꯕ ꯑꯊꯤꯕ ꯈꯪꯍꯟꯕꯁꯨ ꯃꯤꯠꯅꯤꯗꯣ ꯅꯠꯇꯦ꯫ ꯃꯥꯕꯨ ꯎꯔꯨꯕ ꯀꯅꯥꯒꯤ ꯃꯃꯤꯠ ꯆꯤꯡꯅꯗꯨꯅ ꯂꯥꯟꯕ ꯇꯥꯗꯣꯏꯔꯣ? ꯃꯗꯨ ꯀꯌꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯀꯩꯗꯧꯅ ꯃꯥꯅ ꯃꯁꯛꯇꯨ ꯑꯗꯨ ꯌꯧꯅ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯔꯝꯃꯣ ꯍꯥꯏꯒꯦ? ꯉꯥꯇꯦꯟ ꯃꯥꯜꯂꯕ ꯈꯨꯅꯤꯡ, ꯊꯝꯕꯧ ꯍꯦꯔꯥ ꯃꯥꯜꯂꯕ ꯈꯨꯕꯣꯛ, ꯇꯨꯝꯇꯛ ꯇꯨꯝꯇꯛ ꯇꯧꯔꯤꯕ ꯈꯣꯡꯒꯤ ꯈꯨꯖꯤꯟ, ꯂꯥꯏꯃꯅ ꯆꯤꯟꯊꯤ ꯍꯥꯏꯅꯤꯀꯣ꯫ ꯑꯁꯦꯡꯕꯇ ꯍꯥꯏꯖꯕꯅꯤ ꯐꯖꯩ꯫ ꯆꯤꯟꯕꯥꯜ ꯑꯁꯤꯅ ꯐꯖꯩ ꯍꯥꯏꯕ ꯑꯁꯤꯇꯅ ꯃꯋꯥꯠ ꯍꯧꯒꯅꯤ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯍꯥꯛꯊꯛ ꯑꯣꯏꯈꯤꯕꯅꯤ ꯀꯨꯝꯍꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ꯫ ꯑꯗꯨꯅꯤꯅꯦ ꯂꯥꯏꯅ ꯁꯦꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ꯫ ꯌꯥꯡꯗꯧꯕ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯃꯆꯤ ꯂꯦꯡꯈꯤꯕ ꯑꯗꯨꯅ ꯃꯤꯀꯨꯞꯇꯒꯤ ꯄꯨꯡꯖꯥ, ꯄꯨꯡꯖꯥꯗꯒꯤ ꯅꯣꯡꯖꯥ, ꯅꯣꯡꯖꯥꯗꯒꯤ ꯆꯌꯣꯜ, ꯆꯌꯣꯜꯗꯒꯤ ꯊꯥꯕꯜ, ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ ꯖꯔ ꯖꯔ ꯍꯦꯛꯇ ꯈꯥꯝꯕ ꯌꯥꯗ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯩ ꯋꯥꯅꯤ꯫ ꯈꯪꯕꯨ ꯈꯪꯍꯧꯗꯦꯅꯦ ꯃꯇꯝꯗꯣ꯫ ꯈꯨꯏꯖꯤꯜꯂꯕ ꯏꯁꯥꯒꯤ ꯎꯟꯁꯥꯁꯤ ꯎꯔꯒ ꯄꯨꯛꯂꯤꯗꯨꯝ ꯄꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯍꯣ ꯂꯩꯁꯅꯥ, ꯅꯣꯛꯅꯤꯡꯉꯤꯗꯀꯣ ꯂꯩꯁꯅꯥ ꯀꯧꯏ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯉꯩ ꯅꯪꯅ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯣꯠꯅ ꯅꯧꯅ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯂꯦꯡ ꯂꯦꯡ ꯆꯠꯂꯕ ꯍꯛꯆꯥꯡ ꯀꯌꯥ ꯆꯤꯡꯉꯗꯨꯅ ꯖꯒꯣꯏ ꯁꯥꯈꯤꯕ ꯅꯍꯥꯛ ꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯍꯦꯛ ꯅꯤꯡꯂꯨꯏꯗ꯫ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯊꯟꯇ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯌꯦꯡꯊꯩ꯫ ꯅꯣꯛꯀꯦ ꯈꯟꯕꯅꯤ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅ? ꯃꯁꯥꯒꯤ ꯑꯣꯏꯖꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯅꯤ ꯉꯁꯥꯏꯗꯒꯤ ꯁꯩꯊꯥꯗꯨꯅ ꯉꯥꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯩꯁꯅꯥꯅꯤ꯫ ꯃꯇꯝ ꯑꯃꯒꯤꯅ ꯂꯩꯈꯣꯛꯇ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯁꯥꯠꯆꯔꯝꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯒꯗꯧꯔꯕꯤ꯫ ꯀꯥꯟꯅꯗꯦ ꯍꯟꯅꯨꯁꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯊ꯭ꯋꯥꯏ ꯑꯁꯤ ꯄꯪꯋꯥꯗ ꯋꯥꯖꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯌꯥ ꯄꯨꯕ ꯑꯣꯏꯔꯝꯂꯕꯗꯤ ꯊꯥꯏꯅꯒꯤ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯃꯇꯦꯛ ꯑꯗꯨꯗ ꯍꯟꯖꯤꯜꯍꯟꯕ ꯌꯥꯕ꯫ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯩꯃꯥ ꯎꯄꯥꯏ ꯑꯃ ꯂꯩꯅꯤꯍꯦ꯫ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯁꯥꯟꯅꯕ ꯈꯣꯏꯗꯧꯋꯥ ꯍꯥꯏꯕꯗꯨ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤꯔꯅꯦ꯫ ꯃꯥꯏꯗ ꯀꯤꯖꯩꯗ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛꯇꯣ ꯇꯧꯕ ꯍꯧꯅꯗꯦ꯫ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝꯅ ꯏꯇꯨꯡꯗ ꯏꯃꯥꯡ ꯑꯁꯤꯗ ꯀꯣꯏꯏꯟ ꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯉꯝꯖꯔꯣꯏ ꯑꯩ ꯀꯤꯖꯩ꯫ ꯀꯥꯟꯅꯗꯦ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯒ ꯂꯩꯍꯥꯎ ꯑꯃ ꯑꯅꯤꯗꯨꯝ ꯍꯦꯛꯂꯨꯒꯦ꯫ ꯋꯥꯈꯜꯁꯤ ꯈꯔ ꯅꯧꯊꯣꯛꯄꯔ ꯌꯦꯡꯒꯦ꯫
ꯃꯥꯒꯤ ꯐꯖꯕ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯤ꯫ ꯍꯣꯏ, ꯊꯥꯡꯉꯩꯁꯦꯡꯅ ꯆꯥꯡꯗꯝꯅꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯒꯤ ꯃꯁꯥ ꯄꯨꯝꯕꯗꯒꯤ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯤ꯫ ꯈ꯭ꯋꯥꯏꯅ ꯃꯥꯕꯨ ꯏꯕꯦꯟ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯉꯥꯡ ꯈꯪꯗꯦ, ꯑꯍꯜ ꯈꯪꯗꯦ, ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯏꯕꯦꯟ ꯂꯩꯁꯅꯥ ꯀꯗꯣꯝꯗꯅꯣ? ꯏꯕꯦꯟ ꯂꯩꯁꯅꯥꯕꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯏꯕꯦꯟ ꯂꯩꯁꯅꯥ ꯍꯟꯅꯨꯔꯁꯨ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯀꯣ, ꯆꯤꯡꯍꯤ ꯃꯅꯝꯒ ꯋꯥ ꯋꯥ ꯅꯝꯃꯤ, ꯉꯥꯎꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯛꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯣꯡꯒꯥꯏꯅꯤ꯫ ꯅꯣꯡꯃꯁꯨꯅꯤ, ꯏꯕꯦꯟ ꯂꯩꯁꯅꯥꯅ ꯂꯝꯁꯥꯡ ꯆꯠꯂꯛꯄ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯥꯏꯗꯣ ꯍꯥꯏꯐꯦꯠ ꯀꯣꯜꯂꯞ ꯇꯧꯅ ꯂꯦꯞ, ꯁꯣꯔ ꯑꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ꯫ ꯉꯝꯖꯄꯣꯟꯇꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤ ꯆꯦꯕꯥꯎ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯆꯠꯇꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯁꯤꯜꯂꯨꯔꯦ, ꯄꯣꯠꯌꯦꯡ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯥꯒꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯍꯥꯏꯕꯤ ꯃꯤꯠꯈꯨꯕꯤꯁꯦ ꯀꯔꯤ ꯀꯥꯟꯗꯕꯗ ꯆꯦꯕꯥꯎ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯠꯄꯒꯤ ꯁꯥꯗꯧ ꯊꯣꯛꯂꯦꯕ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯦꯕꯥꯎ ꯄꯤꯔꯛꯂꯤꯕꯁꯦ ꯑꯩꯕꯨ ꯂꯥꯛꯍꯟꯅꯤꯡꯕꯗꯤ ꯅꯠꯇꯦꯁꯦ, ꯁꯦꯜ ꯄꯥꯝꯕ, ꯄꯣꯠꯌꯦꯡ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯈꯪꯒꯅꯤꯕ ꯅꯈꯣꯏꯁꯨ꯫ ꯍꯌꯦꯡ ꯑꯩꯅ ꯁꯤꯕ ꯀꯥꯟꯗꯁꯨ ꯆꯦꯕꯥꯎ ꯂꯣꯏꯅ ꯄꯤꯍꯟꯒꯅꯤ, ꯄꯣꯠꯌꯦꯡ ꯈꯣꯝꯒꯅꯤ꯫ ꯂꯥꯛꯇꯕ ꯇꯧꯔꯕ ꯌꯦꯡ, ꯂꯩꯁꯅꯥ ꯑꯩꯒꯤ ꯊꯋꯥꯏꯅꯅꯦ ꯅꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯇꯣꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯝꯅꯒꯗꯕꯅꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯍꯨꯏ ꯑꯉꯥꯎꯕ ꯑꯃꯈꯛ ꯃꯍꯥꯛ ꯇꯝꯅ ꯐꯠ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯦꯛꯇ ꯒꯧ ꯈꯣꯡꯂꯛꯏ꯫ ꯆꯤꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ, ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯩꯁꯅꯥ ꯑꯍꯜꯒ ꯑꯣꯏꯔꯤ, ꯃꯤꯄꯥꯏꯔꯛꯏ, ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯍꯥꯏꯐꯦꯠ ꯀꯟꯗꯨꯅ, ꯍꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯀꯅꯥꯒꯤ ꯍꯨꯏ ꯑꯉꯥꯎꯕꯅꯣ? ꯑꯩꯕꯨ ꯍꯨꯏ ꯆꯥꯕ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯛꯂꯒꯦ ꯃꯇꯥꯒꯨꯝ ꯈꯣꯡꯂꯤꯕ ꯑꯗꯨꯕꯨ ꯆꯠꯂꯨꯅꯦꯍꯦ! ꯁꯤ ꯍꯩꯃ ꯍꯦꯟꯅ ꯈꯣꯡꯖꯤꯜꯂꯛꯑꯦ, ꯀꯤꯖꯕꯅ ꯁꯤꯔꯦꯗ ꯑꯩ꯫ ꯍꯨꯏꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ, ꯌꯥꯝꯅ ꯈꯣꯡꯅꯤꯡꯂꯕꯗꯤ ꯈꯣꯡꯂꯤꯕ ꯅꯈ꯭ꯌꯥꯠꯇꯨꯗ ꯅꯣꯡꯗꯨꯝ ꯑꯃ ꯏꯟꯖꯅꯤ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯈꯣꯡꯖ ꯁꯥꯔꯤ? ꯑꯩꯅ ꯍꯥꯏꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯔꯕꯗꯤ ꯌꯨꯝꯗ ꯂꯣꯏꯌꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯍꯦꯛꯇ ꯊꯥꯗꯣꯔꯛꯄꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣꯕ? ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯗ ꯍꯦꯛ ꯆꯤꯛꯑꯦ ꯈꯜꯂꯨ, ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯧꯗꯣꯏꯁꯦ? ꯍꯅꯨꯕꯤ ꯑꯩꯉꯣꯟꯗꯕꯨ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯂꯝꯕꯤ ꯑꯗꯨꯗ ꯁꯟ ꯄꯥꯕꯣꯠ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯗꯨ ꯁꯟ ꯒꯥꯔꯤ ꯊꯧꯔꯛꯏ꯫ ꯅꯥꯀꯜꯗ ꯁꯤꯄꯥ ꯊꯝꯃꯤ, ꯃꯈꯨꯠꯇꯅ ꯁꯥꯖꯩ ꯄꯥꯏ꯫ ꯑꯔꯗꯤꯗꯤ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯝꯕꯦꯜ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯕꯦꯟ ꯂꯩꯁꯅꯥꯕꯨ ꯎꯔꯗꯨꯅ ꯂꯛꯅꯒꯤ ꯃꯇꯥꯒꯨꯝ ꯁꯟ ꯒꯥꯔꯤꯗꯨ ꯍꯦꯛꯇ ꯃꯍꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯁꯅꯥꯅ, ꯑꯉꯥꯎꯕ, ꯀꯔꯝꯕ ꯑꯉꯥꯎꯕꯅꯣ? ꯍꯩꯃ ꯊꯧꯖꯤꯜꯂꯛꯑꯦ! ꯁꯟ ꯒꯥꯔꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯧꯖꯤꯜꯂꯛꯑꯦ ꯍꯥꯏꯕ? ꯊꯣꯔꯥꯏ ꯃꯆꯥ, ꯀꯅꯥꯅꯣ? ꯍꯥꯠꯂꯒꯦꯗꯣ! ꯁꯟꯒꯤ ꯃꯆꯤ ꯆꯤꯔꯦꯜ ꯑꯁꯤꯅ ꯑꯩꯕꯨ ꯋꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ? ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯅꯈꯣꯏꯁꯦ! ꯁꯥꯖꯩꯗꯣ ꯅꯝꯊꯥ ꯊꯥꯎꯋꯣ, ꯈꯥꯝꯃꯣ ꯑꯃꯨꯛꯇ! ꯍꯩꯃ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ! ꯁꯟꯗꯨꯅ ꯃꯉꯣꯟꯗ ꯋꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯑꯁꯨꯝ ꯊꯥꯡꯕꯗ ꯏꯁꯤꯡ ꯂꯩꯕ ꯑꯃꯗ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯕꯦꯠ ꯍꯦꯛ ꯅꯦꯠꯊꯩ꯫ ꯈꯃꯤꯠ ꯃꯄꯥ ꯑꯗꯨ ꯐꯥꯎꯕ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯍꯦꯛꯇꯩ꯫ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯂꯛꯂꯒ, ꯁꯤ ꯀꯔꯤ ꯁꯥꯔꯦ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯅꯤꯡꯊꯦꯝꯕꯗꯨ ꯍꯅꯨꯕꯤꯗꯨꯒꯤ ꯃꯈꯨꯠꯁꯥꯎ ꯑꯗꯨ ꯎꯕꯗ ꯅꯣꯛꯄꯅ ꯂꯣꯏꯔꯤ꯫ ꯏꯕꯦꯟ! ꯍꯣ ꯏꯕꯦꯟ ꯂꯩꯁꯅꯥ, ꯏꯕꯦꯟꯗꯤ ꯂꯩꯈꯣꯝ ꯇꯩꯔꯁꯨ ꯌꯥꯝꯅ ꯐꯖꯩꯗ꯫ ꯅꯄꯥ ꯌꯥꯅꯕꯩ ꯃꯆꯥ, ꯍꯥꯠꯂꯒꯦꯗꯣ! ꯍꯥꯠꯂꯒꯦ! ꯏꯕꯦꯟ, ꯅꯁꯨꯅ ꯐꯥꯒꯤꯗꯧꯕꯅꯤ ꯀꯩꯅꯣ? ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯕꯦꯟꯁꯦ꯫ ꯁꯥꯎꯗ꯭ꯔꯕꯗꯤ ꯌꯦꯡꯉꯣ, ꯏꯈꯣꯡ ꯑꯁꯤ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯦ꯫ ꯁꯟ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯕꯨ ꯊꯧꯔꯛꯏꯒꯦ? ꯏꯕꯦꯟꯕꯨ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯕꯅꯤ꯫ ꯏꯕꯦꯟꯕꯨ ꯀꯗꯥꯏ ꯆꯠꯄꯅꯣ? ꯆꯠꯂꯤꯔꯣ ꯍꯜꯂꯤꯔꯣ? ꯍꯟꯕꯣꯏꯗꯤ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯁꯤꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯃꯈꯣꯜꯗꯨ ꯇꯞꯊꯔꯛꯇꯨꯅ, ꯑꯗꯨꯅ ꯐꯇꯥꯏꯌꯦ ꯑꯇꯣ꯫ ꯅꯕꯦꯟꯁꯨ ꯋꯥꯗꯅꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯣꯔ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯗ ꯆꯠꯈ꯭ꯔꯤꯕ ꯍꯨꯏ ꯁꯤꯒꯩꯖꯟ ꯑꯁꯤꯅꯅꯦ ꯍꯦꯛꯇ ꯆꯤꯛꯀꯗꯧꯒꯤ ꯈꯣꯡꯂꯛꯄ꯫ ꯍꯨꯏꯁꯤꯅ ꯏꯕꯦꯟꯕꯨ ꯀꯤꯍꯜꯂꯤꯕꯅꯤꯅꯦ꯫ ꯃꯁꯤ ꯍꯥꯠꯇꯣꯛꯇꯅ ꯑꯇꯣ, ꯅꯕꯦꯟ ꯀꯥꯈꯠꯀꯦ꯫ ꯀꯔꯝ ꯀꯥꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯎꯊꯣꯛꯅꯁꯨ ꯋꯥꯡꯂꯦꯗ꯫ ꯍꯩ, ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ! ꯅꯁꯨ ꯂꯩꯁꯤꯗꯤ, ꯅꯁꯨꯅ ꯄꯣꯔꯒ ꯊꯥꯡꯒꯠꯀꯦ ꯏꯕꯦꯟ꯫ ꯍꯩ, ꯄꯣꯕꯤꯅꯨ꯫ ꯅꯗꯧ ꯄꯨꯔꯦꯟ ꯎꯔꯗꯤꯅꯦ, ꯏꯁ! ꯁꯥ ꯂꯥꯟ ꯁꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯙꯧꯗꯨꯕꯨ ꯌꯥꯝꯅ ꯈꯝꯕꯜ ꯆꯥꯎꯕ꯭ꯔꯅꯦ? ꯆꯥꯎꯈ꯭ꯔꯦ꯫ ꯈꯝꯕꯜ ꯆꯥꯎꯕ ꯍꯥꯏꯕꯅꯦ꯫ ꯈꯝꯕꯜꯒ ꯃꯃꯤꯡ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ
ꯅꯕꯦꯅ ꯁꯝꯕꯜꯒꯤ ꯃꯌꯥꯗꯒ ꯂꯦꯞꯂꯨ ꯂꯥꯛꯎꯕ ꯌꯥꯄꯣꯟꯇꯦꯗ ꯏꯁ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯒꯗꯧꯔꯤꯕ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯏꯕꯦꯟ ꯅꯁꯨꯅ ꯄꯣꯒꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯁꯦ ꯈꯨꯠ ꯄꯥꯏꯔꯒ ꯑꯣꯏꯅ ꯆꯤꯡꯈꯠꯀꯦ ꯈꯨꯠ ꯄꯥꯏꯕꯗ ꯌꯥꯏꯅ ꯌꯥꯏꯌꯦ ꯈꯨꯠ ꯍꯥꯏꯕꯁꯤꯗꯤ ꯄꯪꯄꯥꯏ ꯄꯥꯏꯅꯩꯅꯤꯗꯣ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯂꯛꯄ ꯑꯗꯩꯗꯤ ꯑꯧꯒ꯭ꯔꯤ ꯆꯣꯡꯂꯛꯄ ꯃꯇꯝꯗ ꯁꯦ ꯅꯕꯦꯟꯒꯤ ꯈꯨꯠꯁꯦ ꯈꯨꯅꯥꯝ ꯆꯥꯈ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯁꯦ ꯀꯟꯅ ꯄꯥꯏꯌꯨꯀꯣ ꯑꯃꯨꯛ ꯅꯥꯊꯣꯛꯀꯅꯤ ꯅꯕꯦꯟ ꯎꯞꯂꯒ ꯑꯃꯨꯛ ꯇꯥꯅꯤ ꯄꯥꯏꯌꯨ ꯀꯟꯅ ꯏꯕꯦꯟ ꯄꯥꯏꯔꯦ ꯄꯥꯝꯕꯩꯁꯤꯗ ꯅꯈꯨꯠ ꯍꯦꯟꯅ ꯄꯥꯏꯔꯣ ꯑꯃ ꯑꯅꯤ ꯑꯁ ꯀꯥꯔꯦꯗꯅ ꯁꯦ ꯃꯥꯅ ꯉꯝꯕ꯭ꯔꯗꯣ ꯁꯤ ꯃꯇꯪ ꯀꯥꯕꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯒꯦ ꯇꯧꯏꯅꯦꯍꯦ ꯑꯗꯨꯗꯤ ꯏꯕꯦꯟ ꯊꯧꯕ ꯍꯧꯔꯒꯦ ꯍꯧꯔꯣ ꯌꯥꯔꯦ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ ꯅꯤꯡꯊꯦꯝꯕꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯖꯥꯠꯀꯤ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ ꯂꯩꯁꯅꯥꯗꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯇꯦ ꯍꯦꯛꯇ ꯈꯨꯝꯃꯤ ꯋꯥ ꯉꯥꯡꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ ꯃꯍꯥꯛꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯒ ꯁꯟ ꯒꯥꯔꯤ ꯇꯣꯡꯈꯤꯗꯕ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯊꯥꯏꯅ ꯂꯩꯁꯥꯕꯤ ꯁꯪꯒꯨꯅ ꯆꯤꯡꯌꯥꯗ ꯂꯩ ꯊꯤꯕ ꯍꯦꯛꯄ ꯆꯠꯄ ꯀꯥꯟ ꯏꯄꯥ ꯏꯇꯣꯟꯒꯤ ꯁꯟ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯈꯣꯡ ꯌꯥꯟꯊꯔꯒ ꯍꯥꯏꯗꯅ ꯇꯣꯡꯗꯨꯅ ꯆꯠꯂꯛꯈꯤꯕ ꯀꯌꯥ ꯅꯨꯃꯤꯗꯥꯡꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯍꯧꯅꯗꯨꯅ ꯁꯟ ꯒꯥꯔꯤ 2-3 ꯅꯦꯛꯂꯒ ꯂꯩꯀꯣꯜ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯏꯗ ꯃꯊꯪ ꯏꯕꯦꯟ ꯍꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯅꯒꯅꯅꯦ ꯌꯧꯕꯤꯒꯗꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯣ ꯏꯕꯦꯟ ꯅꯁꯨ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯒꯦꯅꯦ ꯅꯁꯨꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯏꯕꯦꯟꯅ ꯂꯥꯟꯅ ꯂꯧꯕꯤꯕ ꯌꯥꯗꯦꯀꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯏꯕꯦꯟ ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯗꯅ ꯍꯥꯏꯌꯦ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯥꯏꯗꯣꯛꯄ ꯆꯠꯍꯟꯒꯦ ꯋꯥꯇꯥ ꯑꯁꯤꯗ ꯂꯩꯁꯅꯥꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯤꯄꯥꯆꯩ ꯑꯗꯨꯕꯨ ꯊꯥꯛ ꯄꯥꯏꯈꯠꯇꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯗꯛ ꯍꯦꯛ ꯀꯟꯊꯩ ꯅꯤꯡꯊꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯕꯦꯟ ꯀꯩꯅꯣꯅꯦ ꯅꯥꯏꯅꯦ ꯏꯕꯦꯟ ꯁꯤꯄꯥꯆꯩ ꯑꯁꯤꯅꯕꯨ ꯃꯤꯒꯤ ꯃꯌꯥꯡꯂꯦꯟ ꯑꯁꯤꯗ ꯍꯦꯛꯇ ꯀꯟꯊꯩꯅꯦ ꯑꯌꯣ ꯈꯪꯕꯔꯥ ꯑꯗꯨꯅꯤ ꯅꯕꯣꯛꯀꯨꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯍꯥꯏꯕꯅꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯕꯦꯟ ꯍꯩ ꯁꯟ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣ ꯑꯃꯨꯛꯇ ꯑꯩ ꯀꯨꯝꯊꯍꯧꯔꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯌꯥꯔꯔꯣꯏ ꯊꯛꯈꯥ ꯑꯃꯠꯇ ꯅꯥꯏꯗ꯭ꯔꯦ ꯅꯁꯨꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯟ ꯀꯔꯤꯒꯤ ꯐꯥꯒꯤ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯏꯕꯦꯟ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨ ꯀꯩꯗꯧꯒꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯩ ꯊꯤꯟꯗꯣꯏꯅꯦ ꯃꯁꯤ ꯉꯥꯡꯗꯨꯅ ꯂꯩꯅꯦꯍꯦ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤ ꯅꯪ ꯈꯥꯝꯃꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯩ ꯈꯥꯝꯃꯣ ꯍꯩ ꯅꯤꯡꯊꯦꯝꯕ ꯆꯟꯗꯥꯟ ꯂꯥꯕ ꯈꯥꯝꯃꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯤꯡꯊꯦꯝꯕꯅ ꯍꯦꯛ ꯅꯝꯗꯅ ꯈꯥꯝꯗꯦ ꯏꯕꯦꯟ ꯂꯩꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯥꯅ ꯉꯝ ꯍꯥꯏꯗꯨꯅ ꯊꯧꯔꯤꯕ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯐꯟ ꯍꯦꯛ ꯆꯣꯡꯊꯩ ꯍꯅꯨꯕꯤ ꯃꯥꯅ ꯍꯧꯅꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯏ ꯃꯈꯨꯔꯨ ꯑꯅꯤꯃꯛ ꯍꯨꯕꯥꯠꯇꯨꯅ ꯇꯥꯏ ꯅꯤꯡꯊꯦꯝꯕꯅ ꯈꯥꯝꯗꯨꯅ ꯏꯕꯦꯟ ꯂꯩꯁꯅꯥ ꯅꯪꯗꯤ ꯃꯆꯤꯡ ꯑꯃꯅꯤꯅ ꯍꯟꯅꯨꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯤꯡ ꯊꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯣꯛꯇ꯭ꯔꯣ ꯏꯕꯦꯟꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧ ꯅꯨꯡꯅ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯀꯣ ꯅꯪ ꯏꯕꯦꯟ ꯑꯃꯨꯛ ꯀꯥꯈꯠꯂꯛꯎ ꯆꯠꯍꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯦ ꯊꯣꯝꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯒꯥꯏ ꯆꯦꯒꯥꯏ ꯈꯔ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯗꯨꯅ ꯇꯥꯞ ꯄꯥꯏ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯟ ꯒꯥꯔꯤꯗꯨ ꯀꯟꯅ ꯍꯦꯛ ꯊꯧꯈꯤ ꯑꯁꯤꯅꯤ ꯏꯕꯦꯟ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤ ꯍꯅꯨꯖꯔꯁꯨ ꯃꯆꯤꯡ ꯑꯃ ꯇꯧꯏ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦ ꯄꯪꯀꯨꯏꯁꯨ ꯀꯨꯏꯕ ꯅꯠꯇꯦꯗ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯇꯥꯡꯀꯛꯇꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯩꯀꯥꯏꯗꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯍꯧꯕ ꯃꯈꯣꯏꯗꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ 1-2 ꯍꯦꯛꯇꯨꯅ ꯅꯥꯞꯄꯗ ꯆꯤꯟꯒꯤ ꯁꯝꯖꯤ ꯃꯇꯣꯜꯗ ꯊꯦꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯕꯇꯅꯤ ꯋꯥꯈꯜꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯆꯥꯅꯅꯃꯛꯀꯤ ꯂꯩꯔꯥꯡ ꯑꯅꯤꯗꯨ ꯑꯃꯅ ꯅꯥꯞꯄꯗ ꯊꯦꯠ ꯑꯃꯅ ꯁꯝꯖꯤ ꯃꯇꯣꯜꯗ ꯆꯤꯜꯂꯦ ꯍꯥꯏꯔꯒ ꯃꯆꯤꯜ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯟꯕ ꯏꯁꯩꯒꯤ ꯁꯟꯗ ꯄꯔꯦꯡꯗꯨ ꯉꯪꯂꯦ ꯍꯥꯏꯔꯒ ꯃꯌꯨꯝ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯂꯛꯄꯅꯤ ꯇꯣꯡꯂꯝꯃꯤ ꯎꯆꯦꯛ ꯑꯃ ꯁꯋꯥ ꯎꯆꯦꯛ ꯅꯠꯇꯦ ꯃꯤ ꯎꯆꯦꯛꯅꯤ ꯂꯥꯎꯔꯝꯃꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯅꯨꯕꯤ ꯍꯥꯠꯀꯦ ꯉꯁꯤꯗꯤ ꯁꯥꯔꯪ ꯊꯣꯛꯄ ꯄꯥꯝꯕ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯍꯥꯠꯀꯦ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯝꯖꯥꯎ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯊꯣꯛꯇꯕ ꯍꯅꯨꯕꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯨꯡ ꯀꯥꯏꯁꯦ ꯃꯅꯝ ꯃꯍꯥ ꯑꯁꯤꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯅꯨꯕ ꯑꯅꯥꯕ ꯑꯁꯤꯒꯤ ꯁꯦꯕꯥꯅ ꯀꯅꯥꯅ ꯇꯧꯅꯤꯅ ꯍꯥꯏꯔꯤꯕꯅꯣ
ꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡ ꯑꯁꯤꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯁꯦꯕꯥ ꯂꯪꯕ ꯈꯔ ꯆꯪꯕ ꯃꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯒ ꯂꯩ ꯍꯥꯏꯕ ꯏꯃꯨꯡ ꯑꯁꯤꯗꯤ ꯃꯅꯝꯅ ꯂꯣꯏꯔꯦ ꯃꯄꯥ ꯊꯣꯛꯆꯤꯟꯕꯒꯤ ꯃꯈꯣꯡ ꯍꯥꯝꯖꯤꯟꯕꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯤꯗ ꯀꯥꯆꯤꯟꯗ ꯅꯝꯁꯤꯟꯗꯅ ꯊꯝꯂꯤꯕ ꯏꯆꯥꯒꯤ ꯑꯃꯥꯡꯕ ꯇꯩꯕ ꯐꯤ ꯅꯤꯡꯊꯥ ꯐꯥꯎꯕ ꯁꯨꯕ ꯍꯪꯒꯣꯏꯗꯅ ꯏꯄꯨꯔꯣꯏꯕꯗ ꯁꯨꯍꯜꯂꯤ ꯏꯁ ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯄ ꯁꯥꯎꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦꯕ ꯁꯥꯎꯅꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯛꯄ ꯅꯨꯡꯁꯥ ꯁꯤꯡꯁꯥ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯍꯦꯟꯗꯣꯛꯅꯁꯨ ꯆꯝꯍꯧꯕ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯤꯡꯗꯦꯗ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯦ ꯇꯧꯔꯤꯕꯅꯦꯕ ꯇꯧꯔꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯁꯦꯕꯥꯃꯨꯛ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯖꯄꯣꯠꯇꯦ ꯏꯋꯥ ꯏꯆꯥꯒꯤ ꯐꯥꯎ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯒ ꯃꯥꯅꯁꯨ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄ ꯁꯥꯏ ꯃꯥ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯥꯟ ꯇꯧꯒꯦꯕ ꯑꯁꯨꯝꯅ ꯃꯆꯤꯜꯗꯨꯗ ꯄꯣꯔꯛ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯅ ꯂꯩꯔꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯂꯩꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯏ ꯍꯦꯛ ꯇꯥꯏ ꯍꯥꯏꯖꯩ ꯃꯊꯟꯇ ꯃꯁꯤꯒꯤ ꯃꯥꯏ ꯆꯥꯅꯗꯕꯤ ꯃꯧꯁꯦ ꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯇꯟꯖꯩꯗ ꯀꯣ ꯑꯣꯟꯊꯣꯛꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯏꯅꯣ ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯕ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯁꯤꯗ ꯀꯗꯥꯏꯗꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯍꯩ ꯀꯩꯅꯣ ꯑꯩꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗ ꯅꯪꯅ ꯌꯥꯝꯅ ꯄꯥꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯁ ꯄꯥꯟꯅꯕ ꯀꯥꯏꯅ ꯁꯪꯖꯗꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯁꯛꯇꯝꯗ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯃꯅꯦꯝꯅ ꯅꯥꯆꯣꯝ ꯊꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯥꯃꯨꯛ ꯑꯁꯨꯝꯅ ꯇꯥꯔꯛꯏ ꯏꯁ ꯁꯛꯇꯥꯗꯨꯒ ꯂꯩꯒ ꯑꯃꯨꯛ ꯊꯦꯠꯂꯤꯕ ꯌꯦꯡꯅꯤꯡꯗꯦ ꯂꯧꯊꯣꯛꯀꯣ ꯍꯅꯨꯊꯪꯗ ꯏꯃꯥꯅ ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯩ ꯀꯜꯂꯛꯏꯔꯣ ꯍꯥ ꯀꯜꯂꯛꯇꯦ ꯍꯅꯨꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯀꯜꯂꯛꯇꯣꯏꯅꯣ ꯅꯪꯒꯤꯗꯣ ꯀꯜꯂꯛꯄꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯤꯅꯦꯍꯦ ꯉꯁꯤꯅꯦ ꯂꯥꯟ ꯇꯥꯔꯛꯀꯅꯤꯀꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯊꯒꯩ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯣꯏ ꯃꯥ ꯄꯥꯕꯨꯡꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯌꯨꯝꯌꯥꯏ ꯂꯝꯌꯥꯏ ꯀꯥ ꯐꯥꯎ ꯃꯅꯝꯅ ꯂꯣꯏꯔꯦ ꯆꯠꯄ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯁꯤ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯏꯃꯨꯡꯁꯤꯗ ꯃꯤ ꯄꯣꯡ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁ ꯑꯩꯗꯤꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯝꯃꯨꯅ ꯃꯅꯝꯗꯣ ꯅꯝꯂꯒ ꯅꯕꯨꯛ ꯊꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯕ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯇꯥ ꯑꯗꯨꯗ ꯃꯕꯨꯛ ꯀꯥꯏꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯈꯨꯗꯩꯗ ꯃꯄꯥ ꯊꯣꯛꯆꯤꯟꯕꯒꯤ ꯃꯅꯝ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯕꯒꯤ ꯃꯈꯣꯡ ꯍꯥꯝꯖꯤꯟꯕ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯏꯃꯥꯅ ꯈꯨꯌꯥꯗ ꯈꯔ ꯀꯥꯆꯤꯟꯗ ꯈꯔ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤꯗꯨ ꯀꯨꯏꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯅꯝꯅ ꯂꯩꯀꯥꯏ ꯁꯥꯠꯂꯤ ꯍꯦꯟꯗꯣꯛꯅ ꯁꯨꯕ ꯆꯥꯝꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯍꯜ ꯑꯣꯏꯔꯦꯗꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯤ ꯁꯤꯀꯤ ꯑꯃꯒꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯔꯛꯀꯗꯣꯏꯕ ꯇꯥꯖꯅꯤꯡꯗꯕꯅ ꯂꯩꯁꯅꯥꯗꯣ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯧ ꯅꯨꯄꯤꯅ ꯍꯟꯗꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯊꯣꯛꯇꯨꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕ ꯊꯥꯏꯅ ꯅꯅꯦ ꯃꯩꯈꯣꯏꯗꯤꯅꯦ ꯑꯁ ꯁꯛꯆꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯛꯈ꯭ꯔꯦꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟ ꯀꯩꯁꯦ ꯄꯥꯟꯗꯅ ꯐꯖꯈ꯭ꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯅꯅꯦꯝ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯅꯨꯃꯤꯠ ꯍꯦꯛ ꯀꯥꯡꯗꯅ ꯊꯣꯛꯏ ꯍꯥꯏꯕ ꯌꯥꯏ ꯁꯛ ꯐꯖꯔꯨꯕꯒꯤ ꯋꯥꯊꯣꯛꯁꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯃꯇꯝꯗꯣ ꯃꯈꯥ ꯈꯨꯟꯈꯥꯒꯤ ꯒꯨꯜ ꯃꯣꯍꯣꯔ ꯃꯈꯣꯡꯒꯤ ꯊꯣꯡꯒꯥꯗ ꯆꯪꯂꯒ ꯂꯩꯕ ꯌꯨꯝꯂꯣꯟ ꯑꯅꯤ ꯁꯨꯕꯒꯤ ꯂꯩꯁꯅꯥꯗꯣ ꯍꯦꯔꯥ ꯂꯥꯏ ꯅꯨꯔꯥ ꯑꯇꯣꯝꯕꯤ ꯏꯔꯥꯏ ꯂꯩ ꯃꯃꯥꯟꯕꯤ ꯂꯩꯁꯅꯥꯗꯣ ꯍꯩ ꯈꯪꯗ꯭ꯔꯕꯔ ꯀꯩꯅꯣ ꯃꯍꯥ ꯈꯪꯗ꯭ꯔꯗꯤ ꯅꯪꯅꯦ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯁꯤꯖꯈ꯭ꯔꯣ ꯑꯁꯨꯃꯥꯏꯅ ꯀꯥꯏꯗꯅ ꯍꯥꯏꯅꯈ꯭ꯔꯤꯕ ꯄꯣꯠꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯥꯀꯣꯡ ꯑꯁꯤ ꯏ ꯇꯥꯔꯤ ꯀꯩꯗꯧꯔꯒꯦ ꯃꯈꯥ ꯇꯥꯊꯔꯛꯈꯤꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯅꯣꯛꯅꯤꯡꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔ ꯄꯣꯠꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯕ ꯊꯧꯗꯣꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯄꯣꯠꯅꯤ ꯂꯤꯔꯛꯎꯔꯣ ꯇꯥꯒꯦꯔꯣ ꯅꯪꯁꯨ ꯇꯥꯅꯤꯡꯉꯤꯅꯤ ꯈꯪꯉꯤꯗ ꯂꯥꯎ ꯗꯥꯔꯤ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯊꯧ ꯏꯅꯦꯝ ꯋꯥꯔꯤ ꯂꯤꯒꯦ
ꯅꯅꯦꯝ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯁꯛꯆꯨ ꯆꯪꯈꯣꯟꯅ ꯐꯖꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯂꯤꯒꯦ ꯂꯥꯎ ꯇꯥꯔꯣ ꯂꯥꯎ ꯁꯣꯔꯗ ꯐꯩꯅ ꯍꯣꯟꯗꯨꯅ ꯉꯁꯤꯅꯦ ꯍꯅꯨꯕꯤ ꯍꯥꯠꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯅꯨꯕꯤꯁꯤꯅꯤꯀꯣ ꯍꯩꯃ ꯌꯥꯝꯅ ꯁꯥꯎꯏꯅ ꯃꯁꯤꯗꯤ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯐꯅꯕ ꯑꯩꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯒꯦ ꯂꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧꯖꯥꯠꯅꯤꯗ ꯊꯥꯏꯅ ꯅꯀꯨ ꯄꯨꯔꯦꯟ ꯑꯁꯤꯅ ꯅꯅꯦꯝ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯤꯒꯦ ꯅꯀꯨ ꯏꯕꯨꯡꯉꯣꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯉꯥꯡꯅꯕ ꯋꯥꯈꯤꯕ ꯑꯁꯤꯗꯤ ꯀꯩꯅꯣ ꯃꯥꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯕ ꯃꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯕ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯇꯤꯟꯕꯤ ꯍꯧꯔꯝꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕ ꯉꯥꯡꯅꯕ ꯋꯥꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯤꯅꯤꯡꯗ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯕ ꯇꯥꯈꯤ ꯃꯃꯧꯅ ꯍꯦꯛꯇ ꯂꯥꯎꯍꯠꯂꯤ ꯀꯅꯥꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯤꯔꯤꯅꯣ ꯅꯁꯝꯗꯨ ꯐꯣꯏꯌꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯏꯃꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯈꯟꯕꯒꯤ ꯋꯥꯅꯤꯅꯦ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯀꯗꯥꯏ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯟꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯅꯦꯕ ꯁꯥꯎꯅꯕ ꯊꯕꯛꯁꯦ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯅ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯏꯅꯦꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ ꯁꯟꯗꯔꯣ 이로이더러 ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤꯗ 이네 와칼 다이네 따바기로 이마나 떠리버 몽세 미부 헤나 쾌독 틸한나버 마떠리 이마나 떠리시 야리 또 레부 너미 쩍 용바시다 미나 따라가냐 와칼 라나 칸키니 호 칸닝바 칸자노 마시다 독나바 이마나 신바니 하우직 농사나 마야우카이 사리 하이버세 이마스도 캉리바니바 농사기 마이사시네 예이바다 이몽 아시다 남리바 마나 이몽다가 레이바 ngamdre 삐엘리 뽀까이세 마탁 마카 올리 ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯀꯣꯛ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯀꯔꯤ ꯀꯥꯏꯒꯦ ꯅꯀꯨꯒꯤꯅꯤꯅ ꯏꯁ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯁꯨꯛ ꯉꯝꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦꯅꯤ ꯏꯃꯧ ꯅꯨꯄꯤꯌꯥ ꯍꯣ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯒꯨꯝꯕꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯄꯥꯏꯔꯒ ꯁꯨꯕ ꯆꯥꯝꯕ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣ ꯃꯄꯣꯛ ꯇꯔꯦꯠꯇ ꯑꯣꯏꯗ꯭ꯔꯁꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯀꯣꯛ ꯍꯦꯛ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯑꯝꯃꯨ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯅꯦꯝꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯐꯈ꯭ꯔꯕ ꯏꯃꯧꯅꯤꯁꯦ ꯁꯦꯁꯦ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯅꯍꯥꯟꯗꯒꯤ ꯅꯝꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯩ ꯐꯤ ꯊꯥꯔꯒ 8-9ꯗꯅꯤ 이마기세 이보 우시트리브라 하이마 에이보 우시트리브라바 ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯔꯕꯒꯦꯅꯤ ꯅꯪꯕꯣ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯏꯃꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯕꯨꯡꯁꯦ ꯏꯃꯥꯒꯤ ꯅꯨꯄꯥꯅꯤ ꯄꯥꯕꯨꯡꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯁꯦꯕꯥ ꯂꯪꯒꯥ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯅꯦꯕ ꯍꯅꯨ ꯊꯪ ꯑꯁꯤꯗ ꯂꯩꯒ ꯆꯤꯜꯂꯗꯅ ꯀꯅꯥꯅ ꯌꯦꯡꯅꯤꯡꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯩ ꯅꯃꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯎꯟꯁꯥ ꯈꯔ ꯈꯨꯏꯖꯔꯕꯁꯨ ꯑꯗꯨꯉꯩ ꯃꯊꯥꯏ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯐꯖꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯌꯦꯡ ꯄꯪꯇꯥ ꯇꯥꯗ꯭ꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯍꯣ ꯁꯛꯁꯨꯁꯦ ꯐꯖꯅ ꯂꯩꯈꯤꯅꯤꯌꯦ ꯅꯪꯅꯅꯦ ꯀꯂꯛꯇꯨꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯕ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯂꯣ ꯂꯝꯖꯥꯎ ꯁꯔꯨꯛꯇ ꯀꯣꯏꯆꯥ ꯆꯥꯗꯨꯅ ꯂꯩꯔꯨꯔꯣ ꯅꯨꯄꯥ ꯐꯥꯔꯨꯔꯣ ꯌꯥꯔꯦꯅ ꯍꯩ ꯑꯗꯨꯒꯨꯝꯕ ꯅꯆꯤꯜꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯅꯪ ꯌꯥꯝꯅ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯏꯃꯥ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩ ꯑꯁꯤꯗ ꯄꯥꯕꯨꯡꯒꯤ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯝ ꯅꯝꯊꯤꯕ ꯐꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯁꯨꯗꯣꯛ ꯏꯃꯨꯡꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩ ꯑꯃ ꯐꯤꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯈꯩꯅꯦ ꯆꯪꯕ ꯉꯝꯂꯔꯣꯏ ꯉꯁꯤ ꯐꯖꯅ ꯏꯃꯥꯅ ꯁꯨꯗꯣꯛꯑꯝꯃꯨ ꯅꯃꯧꯗꯤ ꯏꯄꯥꯝꯗ ꯑꯣꯏꯅ ꯆꯠꯂꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜꯋꯥꯏꯗ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯕ ꯄ꯭ꯔꯞ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯂꯩꯁꯅ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯈꯥꯝꯕꯒ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯆꯠꯈ꯭ꯔꯦ ꯍꯥꯏꯖꯍꯧꯋꯤ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯅꯤꯡꯗꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯁꯤꯗ ꯅꯃꯥ ꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯪꯒꯣꯏꯗ ꯇꯁꯦꯡꯅ ꯍꯪꯒꯣꯏ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅ ꯐꯃꯨꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯀꯨꯟꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯑꯩꯅꯦ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅ ꯍꯦꯛ ꯊꯥꯗꯣꯛꯆꯔꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯄꯨꯔꯣꯏꯕꯗꯨ ꯇꯨꯝꯂꯤꯕ ꯃꯥꯜꯂꯤ ꯃꯆꯤ ꯂꯦꯡꯕ ꯎꯗꯦ ꯉꯁꯥꯏꯗꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯃꯍꯥꯛꯀ ꯃꯄꯥꯜꯗ ꯐꯅ ꯀꯟꯅ ꯂꯥꯎꯅꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯥꯎꯁꯝ ꯏꯁꯩ ꯑꯣꯏꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ
Eben Leishana matam amagi Leishana piningdana pithokiba magi thamoy adu khanghauda inglaba namiba amana yeirakpada purenbu hene nungsiba phaurakibani aduk ngausinnakraba maringjal khaba lambi lamkhangda mabu ubada thai tuna chatlambadu mabu uhaudaba korau nongja ama uhana lenjakibani khoyada namsinduna leiriba phi mayomdu lawthokli adagi atay mafamda namsinduna leiriba phi mayomsing adusu lawthokli kanaroi khan madu puthokduna thoi maningi urum langba mafam amada phamthaduna phisingdu tapna suba hawi ahalga oiri nungsanaga maibra thokai sari masadu wai thabak ama tawbada masadu chokthabana hani hekta hali adumna phisuna suna Eben Leishana ningsingla tapna adu ngaigi leisari ngai matamgi waridu nongma numit amani kanano karino khangdaba nupi ama yamna tapingna Leishana hoigi thongalda sangsinki amaromda thongalna kal oirapna hauriba golmohar pambi matolladuda ngasaidagi tongduna lumduna leiriba puren mamituna nupido ui thoina khanjiludi magi haibu Leishana thoklakpa ngaijaba adudani pak hekta thoklakte ngasigi udri ayuk oi kari thabak pusuduna mana thoklaktabana asini khalliba amuktangbu ujarabadi haina khanna mahak uthak aduda tongduna ngai sangsin khriba nupi adugi mami tathotlei ningthembagi loinabini nupini sapchaba wafam ama khanglaba tungda Leishana ga chapchana wa hekta ngangnarurage hainarurage haina khanduna mahak lakpani mapalda leptuna kawi Leishana yum sibo Leishana gi yum oibirabro mi laiye mi leibro yum sibo imungda thabak tawduna leiramba Leishana su mapalda mabu kauribadu taduna mapalda sathoi laklemliba nupidu mahakna masak khangdi amukta su ukhidri aduna hairaklammi kana oibirabano tatholeina ibemara Leishana haidise au mani isamakni kari takpigadaba som oireko som unaba yam phare ibemara yamna phawe haise kaino iche na haibiribadu kaino Leishana oiraga karigino migi matu leiraba nupabu moithem tawduna phabiriba nasak haire thiba natte nupa pakhanga amatta leitrabrani ibema hera iche gi wadabu kainoda ichebu kanano hoi ibema aisi nangna moithem tawduna phabiriba nupa nanga koinariba ningthembagi nupini ne khangnabro iche se magi nupi oire ho oire kaigino Leishana oiraga aduk yamna nama ikaiba khangriba pakhanga amatta leitrabadi pibige adubunya nang aigi nupa apangba adudi yamna thuna thadukadabani nangna lang thakjindana somda imong mahi langine nupidugi wahai khonda aduda Leishana su saugatuna ngasaidagi ichena hairiba wase ai tagena tabani aina kadaida mabu phakigi karamba matamda aina mabu phakibage amukta haibiyone mayek sengna amukta haibiyoba haibi yaina pangai haibagi thabaktumadi aingondi yamna torokanu khangnabra hai nacheldo khumnuni he mina nganglisi ikayune hairisi bema ngasi aina mafam asida laktuna hairamlibu wafam asina aroibo ehelo aibo anirak suna mafam asida lakhanaba thabak nang khak togano hari mi singsia onthokna nokningkhreda nokningkre onthokna su nokningkre hoi je nawana puroibado hana phajinbi is khangsu khangdana ta ningthembabu aina phai kaina ha hayo nuktum nukjangini ngasi phauba Leishana aina hinglakpada nupa kana mata phajadri makhoina ne itung asida ko ilaba ngarang he nganglaba khanglabra ta ningthembagi nupi oireko phanadum phari ichia ta ningthembado somda sukla lakhalan phajinbiro aina sulakanu haina phana hai mamai du ikai khangdabagi adum lai nang nupa do aigi khupaksu masing khangdana charabani iche yamna tongami haiba masigi nupisi hingjabi nupa phabi ikai khangdabi haima hayi aibo hingjabi hayi nupa phabi ga hayi ikai khangdabi kaina ga hayi haiba haijabati aina hairibase nangi naramchat adunani sidage ahenba wa hairaktringaida Leishana ama oina nang yamna lemna leijaho natrabadi ne Leishana nang aina ne miya mamangda khongoinaba soiroi ngangnariba wafam adubu mayek sengna maknatrabasu purena haifedi tari mahak sauningba phawi
ꯃꯁꯤꯒꯤ ꯁꯩꯗ꯭ꯔꯛ ꯃꯔꯨ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯂꯩꯁꯅꯥꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯂꯩꯁꯅꯥꯗ ꯃꯥꯅ ꯅꯨꯄꯥ ꯐꯥꯕꯤ ꯀꯥꯏ, ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯏꯔꯦꯟꯖꯅ ꯐꯥꯖꯤꯜꯂꯒ ꯁꯦꯟꯅꯔꯒ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯑꯩꯒꯤ ꯂꯩꯁꯅꯥꯗ ꯀꯥꯏꯁꯨ ꯉꯥꯡꯕ ꯁꯥꯏ꯫ ꯃꯁꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯥꯎꯔꯤ ꯑꯁꯤꯅ ꯃꯅꯪꯒꯟ ꯑꯁꯤꯗ ꯍꯦꯛꯇ ꯀꯥꯞꯁꯤꯔꯥ? ꯀꯥꯞꯅꯤꯡꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯁꯥꯎꯅꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏ, ꯌꯥꯝ ꯀꯤꯖꯩꯀꯣ, ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯤꯀꯣ ꯁꯣꯝꯁꯦ꯫ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯅꯤꯡ ꯊꯦꯝꯕꯗ ꯀꯣꯛ ꯍꯦꯛ ꯂꯩꯁꯤꯜꯂꯣ꯫ ꯏꯆꯦꯕꯨ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ? ꯅꯈꯣꯡ ꯑꯇꯦꯟꯕ ꯑꯗꯨꯒ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯗꯧꯕ ꯃꯉꯥꯏꯅꯦ꯫ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯐꯤꯕꯝ ꯌꯦꯡꯅꯔꯒ ꯋꯥ ꯉꯥꯡꯅꯔꯗꯤ ꯐꯗꯧꯅꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯁꯩꯕꯨ ꯁꯤꯠꯇ꯭ꯔꯤꯔꯣ? ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯍꯣꯏ ꯁꯨꯅꯦ, ꯇꯥꯅꯤꯡ ꯊꯦꯝꯕꯗ ꯂꯩꯁꯤꯜꯂꯛꯄ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯃꯁꯤ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤꯀꯣ, ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯀꯤꯖꯩ꯫ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ, ꯆꯠꯍꯧꯔꯣ ꯌꯥꯝꯅ ꯊꯨꯅ꯫ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯩ ꯇꯊꯤꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯐꯩ, ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯅꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯑꯄꯪꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯑꯕ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯈꯣꯡꯒꯣꯏꯅꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯇꯛꯊꯣꯛꯂꯩ ꯑꯩ ꯏꯃꯤꯡ ꯍꯣꯡꯕꯤꯒꯦꯍꯦ꯫ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ, ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ, ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯍꯩ ꯅꯨꯄꯥ ꯐꯥꯕꯤ ꯍꯤꯡꯆꯥꯕꯤ, ꯃꯇꯨꯡꯗ ꯑꯩꯕు ꯁꯤꯗ ꯈꯛ ꯂꯥꯛꯍꯟꯒꯅꯨ ꯈꯪꯉꯕ? ꯅꯁꯝꯗꯣ ꯈꯨꯠꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯗꯕꯅꯤ꯫ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ, ꯌꯥꯝꯅ ꯉꯝꯃꯤꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯏꯁ, ꯃꯥꯒꯤ ꯅꯨꯄꯥ ꯆꯨꯝ ꯐꯪꯒ ꯃꯥꯟꯕꯗꯨꯕꯨ ꯑꯩꯅ ꯐꯥꯏ ꯀꯥꯏ, ꯃꯆꯤꯜ ꯃꯔꯩ ꯑꯁꯤ ꯀꯦꯟꯕꯨ ꯀꯦꯟꯅꯤꯅꯦ꯫ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯨ ꯈꯪꯗꯦ, ꯃꯥꯕꯨ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ, ꯑꯗꯨꯒ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯃꯁꯥ ꯈꯔ ꯄꯥꯖꯔꯁꯨ ꯃꯁꯛꯇꯣ ꯑꯗꯨꯝ ꯀꯥꯕꯛ ꯌꯦꯡꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯁꯨ ꯃꯥꯒ ꯁꯨꯝ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯅ ꯇꯧꯔꯒ, ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯈꯪꯅꯤꯕ ꯃꯥ ꯂꯥꯛꯈꯤꯁꯅꯣꯕ꯫ ꯇꯊꯣꯠꯂꯩ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯄ꯭ꯔꯞ ꯃꯌꯨꯝ ꯍꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯕ ꯄꯨꯔꯦꯟꯅ, ꯍꯦꯔ ꯃꯁꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯆꯥꯅꯕꯤꯗꯕꯨ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯋꯥ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯍꯧꯅꯗꯦ꯫ ꯁꯤꯔꯁꯤ ꯆꯪꯂꯖ ꯃꯅꯪꯒꯟ ꯑꯁꯤꯗ ꯅꯥꯎꯔꯤ ꯑꯁꯤꯅ ꯍꯦꯛꯇ ꯀꯥꯞꯂꯒꯦ꯫ ꯎꯊꯛꯇꯩ ꯀꯥꯞꯄꯅꯤꯅ ꯃꯥꯅ ꯀꯩꯁꯨ ꯎꯔꯣꯏ, ꯎꯔꯁꯨ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯅ ꯇꯨꯡꯗ ꯌꯦꯞꯂꯤꯕ ꯅꯥꯎꯔꯤꯗꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯥꯎꯔꯤ ꯃꯔꯨ ꯃꯇꯨꯝ ꯑꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯃꯄꯥ ꯇꯝꯈ꯭ꯔꯤ꯫ ꯂꯝꯕꯤꯗ ꯑꯗꯨꯛ ꯆꯥꯎꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯔꯨꯅꯨ, ꯋꯥꯇꯣꯜꯗ ꯇꯣꯡꯕ ꯎꯆꯦꯛ ꯑꯇꯩꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯅ ꯍꯦꯛꯇ ꯀꯥꯞꯊꯕ ꯉꯝꯂꯤꯕ ꯃꯍꯥꯛꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯄꯥ ꯆꯨꯝꯈ꯭ꯔꯕ ꯍꯥꯏꯅ ꯀꯥꯞꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯜꯍꯟꯅꯤꯡꯉꯤꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯆꯞ ꯆꯥꯅ ꯍꯦꯛ ꯄꯥꯜꯂꯤ꯫ ꯆꯠꯂꯝꯕ ꯇꯊꯣꯠꯂꯩ ꯈꯪꯍꯧꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯏꯃꯥ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯪꯒꯟ ꯃꯄꯥꯗꯨꯗ ꯍꯣꯠꯈ꯭ꯔꯤ꯫ ꯃꯍꯥꯛ ꯅꯥꯕꯅ ꯉꯥꯎꯔꯤ꯫ ꯀꯅꯥꯅꯣ? ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯀꯅꯥꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯐꯛ ꯅꯥꯏꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯣꯏ ꯃꯥ, ꯑꯩ ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ꯫ ꯃꯤꯒꯤ ꯃꯅꯪꯒꯟ ꯑꯁꯤꯗꯕꯨ ꯅꯥꯎꯔꯤꯅ ꯍꯦꯛꯇ ꯀꯥꯞꯄꯦ ꯍꯥꯏꯕ꯫ ꯑꯁ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯃꯥ ꯍꯥꯏꯗꯨꯅ ꯑꯅꯥꯕꯗꯣ ꯈꯪꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯎꯕꯨ ꯎꯔꯕꯗꯤ ꯍꯦꯛꯇ ꯃꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯎꯗꯦ꯫ ꯄꯨꯔꯦꯟꯗꯤ ꯎꯊꯛ ꯑꯗꯨꯗꯩ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ꯫ ꯅꯥꯕ꯭ꯔꯥ? ꯑꯗꯨꯅꯤ, ꯅꯥꯔꯝꯂꯅꯤꯅꯦ꯫ ꯐꯔꯩꯅꯦ ꯑꯗꯨꯅꯤ, ꯅꯪꯒꯨꯝꯕꯅ ꯍꯦꯛꯇ ꯑꯩꯒꯤ ꯂꯩꯁꯅꯥꯗ ꯇꯧꯉꯝꯕꯤ ꯀꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ? ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯂꯩꯁꯅꯥꯗ ꯁꯥꯎꯍꯟꯕꯁꯨ ꯌꯥꯔꯣꯏ, ꯀꯞꯍꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯆꯩꯅꯥꯗꯣ ꯐꯪꯂꯕꯅꯤꯅ ꯆꯠꯂꯣꯅꯦ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯆꯠꯂꯣ꯫ ꯇꯊꯣꯠꯂꯩꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯪꯒꯟꯗ ꯅꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯄꯨꯔꯦꯟꯁꯨ ꯎꯊꯛꯇꯩ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯍꯩꯗꯤ ꯌꯥꯜꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝꯕꯨ ꯎꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯤ꯫ ꯂꯝꯕꯤꯗꯅꯤ ꯂꯩꯁꯅꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯁꯛꯍꯦꯟꯕꯤꯗꯨ ꯆꯐꯨ ꯑꯃ ꯃꯈꯨꯠꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯟꯅ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯊꯥꯡꯂꯤꯕꯗꯨꯕꯣ? ꯑꯣꯛꯆꯥꯛꯅꯤ ꯇꯥ ꯄꯨꯔꯦꯟ꯫ ꯀꯗꯥꯏꯗ ꯄꯨꯗꯣꯏꯕ ꯅꯪꯗꯤ? ꯀꯗꯥꯏꯗ ꯑꯣꯏꯅꯤ, ꯂꯩꯁꯅꯥ ꯍꯣꯏꯗꯅꯤꯗꯅ꯫ ꯃꯣꯏꯗꯗꯤ ꯑꯣꯛꯆꯥꯛꯁꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯏꯇꯥ ꯂꯩꯁꯅꯥꯕꯨ ꯄꯤꯖꯒꯦ ꯇꯧꯕꯅꯤꯗ꯫ ꯃꯥꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯣ ꯐꯥꯒꯤ ꯇꯧꯕꯅꯦ, ꯁꯤꯃꯇꯪ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯟꯖꯤꯟꯅ ꯄꯥꯎ ꯆꯦꯟꯕꯅꯤ, ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯕꯅꯣ ꯈꯪꯗꯦ, ꯂꯨꯈꯥꯛꯀ ꯍꯩꯗꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯫ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯜꯂꯨꯔꯒꯦꯅ ꯊꯥꯡꯂꯛꯏꯁꯤꯅꯤ꯫
ꯄꯤꯛ ꯊꯟꯕꯅꯁꯨ ꯂꯨꯝꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩ ꯊꯥꯡꯕꯤꯔꯛꯂꯒꯦꯁꯦ ꯌꯥꯔꯅꯤꯗ ꯌꯧꯁꯨ ꯌꯧꯗꯧꯔꯤꯕꯁꯤꯕꯨ ꯌꯧꯗꯧꯔꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤꯗꯅ ꯍꯣꯏꯗ ꯏꯇꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯇꯥ ꯄꯨꯔꯦꯟ ꯑꯃ ꯂꯩꯔꯤꯕꯨ ꯊꯥꯡꯕꯤꯌꯨꯅ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯄꯨꯔꯦꯟꯅ ꯑꯣꯛꯆꯥꯛꯀꯤ ꯆꯐꯨꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯨꯝꯗꯤ ꯂꯨꯝꯕꯅꯤꯀꯣ ꯇꯥ ꯄꯨꯔꯦꯟ ꯂꯨꯝꯗꯦꯗ ꯃꯁꯥ ꯈꯔ ꯄꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯟꯗꯤ ꯀꯜꯂꯤꯀꯣ ꯇꯥ ꯄꯨꯔꯦꯟ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯟꯕ ꯍꯥꯏꯕ ꯍꯀꯨꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯄꯤ ꯑꯅꯤ ꯂꯩ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯄꯣꯠꯄꯨ ꯂꯥꯛꯇꯨꯅ ꯎꯀꯥꯏ ꯇꯛꯈꯥꯏꯕꯅꯤ ꯏꯁ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯑꯃꯨꯛꯇ ꯂꯩꯁꯅꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯥꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯂꯦ ꯑꯁꯤꯡꯒ ꯊꯤꯉꯝꯗ꯭ꯔ ꯄꯣꯠꯅꯤ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯍꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯕ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯔꯤꯕ ꯈꯨꯄꯥꯝꯁꯦ ꯅꯨꯡꯁꯤꯖꯔꯤꯕ ꯈꯨꯅꯨꯡꯁꯤ ꯑꯁꯤꯒ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯛꯄꯗ ꯀꯜꯂꯣ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯕꯨ ꯀꯌꯥꯝ ꯀꯟꯅꯤꯒꯦ ꯅꯪꯅ ꯇꯛꯄ ꯀꯜꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯐꯪꯖꯔꯤ ꯈꯪꯉꯣ ꯑꯩꯁꯨ ꯇꯛꯏꯕꯅꯤꯅꯦ ꯅꯨꯡꯗꯒ ꯇꯛꯄ ꯑꯣꯏꯔꯝꯂꯗꯤ ꯅꯨꯡ ꯀꯥꯏꯗꯣ ꯅꯍꯥꯟꯅ ꯄꯨꯡꯇꯨꯝ ꯇꯨꯝꯂꯝꯂꯅꯤ ꯇꯥ ꯄꯨꯔꯦꯟ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅꯁꯨ ꯈꯔ ꯑꯃꯨꯛꯇ ꯃꯉꯣꯟꯗ ꯍꯥꯏꯅꯕꯤꯌꯨꯕ ꯍꯣꯏ ꯍꯥꯏꯅꯕꯤꯒꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯋꯥꯃꯜ ꯀꯥꯏꯗꯤ ꯄꯤꯗ ꯌꯥꯔꯣꯏꯀꯣ ꯄꯤꯅꯤ ꯀꯩ ꯅꯨꯄꯥ ꯄꯥꯝꯂꯁꯨ ꯄꯤꯅꯤꯅ ꯑꯩꯒꯤ ꯏꯇꯧ ꯄꯥꯈꯪ ꯃꯌꯥꯝ ꯂꯩ ꯇꯥ ꯄꯨꯔꯦꯟꯁꯤꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯂꯩꯁꯅꯥꯁꯨ ꯍꯦꯛ ꯊꯣꯛꯂꯛꯏ ꯃꯃꯤꯠꯇꯨꯅ ꯆꯐꯨ ꯊꯥꯡꯂꯛꯂꯤꯕ ꯄꯨꯔꯦꯟꯕꯨ ꯍꯦꯛ ꯎꯏ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯁꯤꯗ ꯂꯥꯛꯏꯕ ꯄꯨꯔꯦꯟ ꯈꯨꯝꯗꯦ ꯁꯛꯍꯦꯟꯕꯤꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯣ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯑꯣꯛꯆꯥꯛꯅꯤ ꯃꯥꯅ ꯊꯥꯡꯂꯛꯏꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯍꯜꯂꯨꯁꯦ ꯑꯁ ꯅꯪꯁꯤꯗꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯤꯡꯗ ꯊꯝꯂꯝꯃꯨ ꯎꯀꯣꯟꯗꯣ ꯍꯩꯔꯝꯃꯣ ꯍꯥꯏꯔꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯌꯥꯝꯅ ꯍꯩꯖꯅꯤꯡꯕ ꯑꯩꯗꯤ ꯁꯛꯍꯦꯟꯕꯤꯅ ꯇꯥ ꯄꯨꯔꯦꯟ ꯃꯅꯤꯡꯗ ꯊꯝꯃꯨꯔꯣ ꯌꯥꯔꯦ ꯄꯨꯔꯦꯟ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯕꯩ ꯑꯁꯤ ꯄꯨꯔꯛꯏꯅꯣ ꯍꯥꯏꯕꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ ꯑꯣꯛꯆꯥꯛꯁꯦ ꯊꯥꯡꯂꯛꯄꯒꯤ ꯋꯥꯒ ꯋꯥꯕꯒ ꯇꯥꯟ ꯆꯥꯔꯤꯅ ꯃꯥꯕꯨ ꯑꯣꯏꯅ ꯄꯨꯍꯜꯂꯛꯄꯅꯤ ꯀꯩꯅꯣ ꯅꯪ ꯑꯃꯁꯨ ꯅꯨꯄꯥꯗ ꯅꯞꯄꯗꯤ ꯍꯩꯈ꯭ꯔꯦ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯌꯦꯡꯈꯩꯗꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯄꯨꯔꯦꯟꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯆꯞ ꯂꯦꯞꯂꯦ ꯂꯩꯁꯅꯥꯅ ꯍꯥꯏ ꯌꯥꯔꯅꯤ ꯆꯠꯂꯣ ꯐꯝꯃꯣꯒ ꯑꯃ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯝ ꯐꯝꯅꯤꯡꯕ꯭ꯔꯣ ꯐꯝꯅꯤꯡꯉꯦ ꯍꯥꯏꯇꯥꯏ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣꯀꯣ ꯅꯪ ꯑꯗꯣ ꯑꯩꯅ ꯁꯛꯍꯦꯟꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯄꯥꯎꯈꯨꯝꯗ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯇꯥꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯂꯩꯁꯅꯥꯅ ꯁꯛꯍꯦꯟꯕꯤꯗ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯀꯩꯕꯨ ꯑꯣꯏꯅꯤꯒꯦ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯣ ꯑꯁꯤꯅꯤꯗꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛꯁꯤ ꯊꯨꯒꯥꯏꯔꯒ ꯐꯅꯤ ꯅꯪꯁꯨ ꯊꯃꯣꯏꯗ ꯀꯟꯃꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯑꯣꯏꯅ ꯍꯦꯛ ꯌꯥꯈ꯭ꯔꯣ ꯏꯕꯦꯟ ꯂꯩꯁꯅꯥ ꯐꯤ ꯁꯨꯕ ꯁꯥꯝꯕ ꯂꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯕꯗ ꯎꯏ ꯉꯁꯤꯗꯤ ꯃꯇꯧ ꯑꯃ ꯇꯧꯏ ꯇꯞꯅ ꯍꯥꯏꯖꯩ ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯊꯤꯜꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯅꯤ ꯉꯁꯤꯗꯤ ꯏꯟꯊꯣꯛꯅ ꯀꯣꯏꯅꯕ ꯇꯨꯝꯈ꯭ꯔꯦꯗ ꯑꯅꯥꯕꯁꯨ ꯍꯟꯗꯦ ꯁꯥꯒꯠꯂꯤꯕ ꯖꯥꯠꯂꯅꯤ ꯃꯁꯥꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯟ ꯑꯃꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯨꯅ ꯎꯟꯃꯨꯛ ꯏꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯣ ꯁꯤ ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯛꯆꯥꯡꯁꯤ ꯏꯪꯕꯅ ꯂꯣꯏꯔꯦ ꯐꯩꯖꯨꯞꯁꯨ ꯁꯨꯞꯂꯤ ꯏꯪꯊꯝ ꯆꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯄꯨꯔꯦꯟ ꯍꯣꯏ ꯃꯥꯏꯈꯨꯝꯕꯗꯤ ꯂꯥꯏꯔꯨꯅꯨ ꯃꯆꯤ ꯑꯃꯐꯥꯎ ꯍꯦꯛ ꯂꯦꯡꯂꯛꯇ꯭ꯔꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯂꯩꯁꯅ ꯍꯦꯟꯅ ꯃꯤꯄꯥꯏ ꯊꯤꯔꯛꯂꯤ ꯄꯥꯈꯠꯂꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯧꯖꯔꯤꯕꯁꯤ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯁꯦ ꯑꯃꯨꯛꯇ ꯃꯤꯠꯄꯥꯡ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯃꯈꯣꯏ ꯄꯥꯕꯨꯡ ꯄꯥꯏꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯗꯥꯡꯗꯨ ꯅꯥꯀꯜꯗ ꯙꯛ ꯇꯥꯈ꯭ꯔꯤ ꯂꯩꯁꯅꯥ ꯈꯪꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯣ ꯈꯪꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯀꯞꯂꯛꯏ ꯍꯦꯟꯅ ꯀꯔꯤ ꯃꯇꯧꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯦ ꯍꯧꯒꯠꯂꯣ ꯃꯤꯠꯄꯥꯡ ꯑꯩꯉꯣꯟꯗ ꯅꯪ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯛꯅꯔꯤꯕꯔꯥ ꯁꯦ ꯍꯧꯒꯠꯂꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯔꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯦ ꯑꯃꯨꯛꯇ
ꯑꯝꯇ ꯍꯧꯒꯠꯂꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯡꯊꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯦ ꯂꯩꯁꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯃꯗ ꯁꯛꯆꯨꯅ ꯍꯦꯟꯅ ꯐꯖꯔꯝꯕꯤ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯎꯟꯁꯥ ꯈꯣꯏꯔꯕ ꯑꯗꯨ ꯐꯥꯎꯕ ꯁꯛ ꯐꯖꯔꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯇꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯛꯆꯨ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯤ